ngasi nuwida waram phongkiba tongan manipuri sifongsingdagi maruoiba i pausing khongatjaraga manipur top channel gi makerigi myamna thamsi ahanmada manipur gi covid-19 update myamna thamjaramge haukiba pung kun gi mari asida manipur miyoi satret ka kuntra ga taruk nauno covid-19 positive oikre haidiba pungphom asida miyoi tara covid-19 positive oiba lekidre duga miyoi lising manga ga songwa ga maudraga tare covid-19 test tokhi amasum hairiba pungphom asida haukiba pung kun gi mari asida miyoi satret ka kuntra ga taruk nauno covid-19 positive oikiba miyoi singsi bisnupur digi humpu ga taruk Sandel dagi tara Chuchampur dagi nifuga nithoi Imphal East dagi saniga taru Imphal West dagi saniga nifuga taru Kaksing dagi tara ga mapan Kamjong dagi ama Kangpokpi dagi mari None dagi Yangkai ga mari Ferjol dagi taret Senapati dagi tara ga humdoi Tamenglong dagi tara ga mathoi Tengnopal dagi ama Thawbal dagi kuntra ga taret Ukhol dagi tara ga mapane Mazum hairiba pungpham asida Bisnupur dagi ama Chuchampur dagi ama Imphal East dagi ahom Imphal West dagi ahom Kaksing dagi ama amasung Kangpokpi ama COVID-19 positive miyoi tara lekidre haibe miyoi tara asi tharaga apun bana manipur COVID-19 positive oiduna lekidaba miyoi masingsi lising mga satruga yankai suri duga ngasi hokiba pungkun gamari is apun bana manipur COVID-19 test tokiba miyoi masingsi lising mga ga songwa ka maudraga taret suri hainasu ngasi COVID-19 update na report tawri amasum apun boina ngasi haukiba pungkun ga mari is recover tokiba miyoi masingsi miyoi samapan ga kun ga mathoini amasum hauzik lairiba active case masingsin lising tare ka samapan ga yangkai ga mathoini amasum hauzik oiriba state sigi recovery rate sina 90.79% ni hainasu covid-19 update sina report tawri makha chatrak point atopa maruiba pau khara namu lanai miyoi khara na pau pang phong da phong laga atopa media gi miyoi sing sen thalei Joy Kishan miyoi amada yumpham yaudana maral pangsi da sidaga pangfong da fongba lanai oiba mawong da pangi da iba miyoi kharana media gi atopa miyoi singbu sing thare haina MLA Joy Kishan phongdokre thamaiban AC gi MLA khumaksam Joy Kishan gi mathakta yamben laba koba miyoi amana lan allegation torokpagi matangda phongdokladuna Joy Kishan hai Yambem laba hairiba misa asi atopa miyoi singdi yumpham yaudaba lana panghaida hairaga maki maming phaunaba honaba misa amani mahaki thakta hanthaduna manaruisi haiduna lairambani adubu new tv amagi khana nainaba amada yambem labana pangangda ngangkiba aduda hanaki matang simadi singdo hobun sumgani khanbadigi wafam khara singdokpani media bu masak thinaba adugumba lana haijlagliba miyoi sing mathakta kari pakhatkadagi haibadu amjuna puthokpiyo makna hai hauji Joy Kishan masa makna lairiba yumasi bandan thamlei Congress party da sangbada sel lawi haina panghaida haijilaga sel tanba atopadagi sel lauraga pangi da ibra haibagi singnablei maduna maki senda lambi oirangani adubo henjilaglabadi ain goeba mateng lorakani manipur gi media atopa mafamdagi tadana lairabani achumba kya putholabani masi yamna thigani ngaini adubo asigumba mawong si thoaningde amjuna khara yengsinbiyo miyamna paw sanokpa matamda sumna sanokpinaba yumpham yaudaba mingonda allegation tawba paw singbu phongbidunaba amadi achumba pawdam phongbinaba appeal tawraduna media gi asingba masak adu lehaningi miyama anina amuba kali taisinduna khudimak sen thaningde aranba paw pisilaga aranba tawhandanaba amjugi mekhidigisu khanaraga kari serak pigedagi haibadu puthokpinabasu Joy Kishan appeal tawki makna makhatana hai thamoibandagi Mega Chandra kawba miyamana sengi maramda ina khunbada pire hairabada pidre haina phongdoki adubo kendra asigidi ina khunba lairaba khaidra mipung kudimak seng pirasi haina lairibani mipung kudimak tapi masidu sunatana local area development fund gi matangda singnaba lairabasu ain gi mateng adumak lauduna thengaminasi amasum nahal makai usi makhulda sanglaga tumina lairuraga haujiktada tholaklaga pangangda nganglaklibasi karigino haiba mipung kudimakna ngangnarabani haina sumangna makhatana phongdoki atopa paumana Nagaland gi Wakha da leiba IM gi camp thugaikre Nagaland gi Wakha district ki manungsana leiba Ria General Menkirong da saramba Indonesian IM gi camp ama security force ama di state police anina thugaikre
PROHQIGARN dagi thadrok pasirol amana hai NACN IM gi game thugai ki bagaloinana game adudagi kedara mari su fogati amadi AK rifle mari M16 rifle ama 3 round gi 9mm pistol ama 7.62 mm gi live round samriga nifuga taru post 612 amadi military uniform pair humdraga taru recover tawre Faraba NACN IM gi kedar mari galunana recover tawrapa polam sing Wakha district ki Bundari police station makatabi action lokhatnabagi dama kusinakre haina phungturakli atopa pawamana Tokyo Olympic ta medal lawrakrabasing lemna flight tongbugi offer pikre Go flight amadi Star Air anina Tokyo Olympic ta medal lawrakraba Indian athlete taruk amadi nupagi hockey timbu makhoigi flight ta lemna setok sasin tawnabigi offer pikre mamangna Go Air haina khangnaramba Go Force na Bharati hockey team gi sanaro yauna medal fanglaklaba athlete sing sahi manga gi oina free ticket adu piragani haina phongdokhibani Olympic ta Bharat na medal taret lawrakpagi nungaiba phongdokpo oina sahi manga haibidi English ni kunga fawba Go Force sector ama hekta da free travel wi offer asipibani loinana Bharat ki city taragomdoi da pairiba Star Air na Olympic champion singbu punji supigi oina free da setok jasin tawhalagani haina sa phongdokhi hauji pangtholiba Olympic asida Bharat na gold medal ama silver medal ani amadi bronze medal mari fanglakre makha satharak poina to papawamna aeroplane manungda linama sangkre ngasi Impal International Airport Impal dagi Kolkata paigadabi Indigo flight manung lin ama sangkhibagi miyamna sound mi paiba phonakre lin adu khanghauduna tholaklaga flight tamna laklaga flight adugi steer da kakhalaba matung sangkhibani hairinasu pausna makhatana phongdoro redugi mem hairiba aeroplane manung lin ama sangkhre hairiba pausugi matanga social media da video footage amasu viral oikhre haina Manipur Top Channel gi mekidegi su meyamna thamjari